border tagi Manipur romda sangsilak kilometer taragi manungda tariba Myanmar singna Assam Rifles tagi border pass lauraga changba yahanna ba Home Ministry na Manipur lengakta khangalakre. Lamlai Police Station konba maitai khul singda kuki lalhauga singna bom amadi afaba makhal ki khulai kya sizinaduna landarak paleptri. Amadi Thobal Salungfam ki thodok ta fa ki bamioi taruk ngasi fawba police na thadok tan leibagi mayokta thodok asiga mari lenana sem ki JSC na pum kun mari ki total shutdown lauthokre. Kurumzari ISCOM Manipuri pau meeting tabiri bakhwai puna mapu taram noksari hauji pau sandokna pizari India ga tainaba Myanmar border paringda chatnaramba Free Movement Regime Samna FMR haina khangnariba yana cherol adu makha tana chatnararoi haina Union Home Ministry na lauthokiba adugi tha kharagi matung Ministry asina Manipur lengakta anoba scheme ama haudokna ba khanghalakre hairi Anoba scheme asigi matung inna Indo-Myanmar border paringgi nakal animakta kilometer tara gi manungda khundari ba mioi singna Assam Rifles tagi border pass lauraga changthok changsin tauba yahalagani hairi India lenga ki maru oiba official amana mamangda national media amada phongdokhibada FMR gi chatna kanglun sing chatnararoi haina Home Ministry na mamangda lauthokhiba leirabaso Ministry of External Affairs nadi hairiba nakal ani gi marakta leinariba FMR asigi matangda karimata phongdorakpa leitre Panba yabadi India gi internal security da akaiba leitanaba amadi awang nongpok ki state singi demographic structure kaidana thamnana balokhalakpa section thorang singi manung sanna hairiba FMR gi chatna kanglon sing asi makha na chatnararoi haina Union Home Minister Amit Shah na chahi asigi February gi tang 9 da lauthokpa leikrabane Union Home Minister na hairiba wafam asti thamkraba matung ngasi fawba Manipur lengakna FMR suspend tawduna Manipur amadi Myanmar ngamkhai gi paring da leiriba check post amadi gate sing solon sinduna thamlakhibane Maragasida awang nongpoki state kayaga tainariba Myanmar border gi paring da border fencing tawnaba gi proposal amasu center na thamkhiba leirabane Amaromda Manipur amadi Myanmar border paringda yamdrabada kilometer kuntrarom sangba border fencing tawagi thabak sathabasu haukrabane Maragasida Ministry of Home Affairs ki Deputy Secretary na thasigi tang kunmari da Manipur gi Chief Secretary da aiba serol ama tharaktuna anauba scheme asigi matangda khanghalakibani hairi scheme asigi makhada nakal animakke kilometer tara gi manungda khundariba mioi singna hairiba mafam sing asida khundaduna leiriba makhoigi mari mata sing unaba lamkoiba lalon itik tauba ana layengba amade cultural exchange program singa mari leinaba akaknaba maram singi oina hairiba border pass asi pigani hairi Imphal East Lamlai Police Station ki manung sanna leiba sabungkhok khunau yaingang pokpi Shanti Khongbal Thamna pokpi amadi Sana Sabina Singba mafam singda Kuki militant singna ngarang numidang pung 9:95 rom tarakpa adwaidagi maitai taba mafam singda bom yauna amuk hanna landarakre Kuki militant singna maitai taba mafam sing asida haukhiba numitki numidang dasu attack sathaba leikrabane Kuki militant singna singthakta bunker sajinduna makhoina landaningba matam amada hekta landaduna leire Kuki militant singna landarakpa aduda mafam aduda leiba state force sing amasung khulngapliba khunja singna su handuna nongmai round kaya kapkhe adum oinamak thoidokpa asok apangi paudi leikhide Amaromda mafam sing asida leiba central force singna Kuki militant singna nongmai hek kapaga siren khongduna lambida Casper thauba amasung maitai singna lambida sathok sasin tawada athingba pibana singba thabak sing sathare Haukiba kumja lisingani kunhundoigi megi tang ahumdagi hauduna Kuki militant singna satharakliba lal asida mafam kyada bunker amasung temporary camp kya sajinduna leiri Panba yabadi Kuki militant singna temporary camp kaya sajinduna leiriba asi mari leinaba MLA amadi Chief Minister da Kuki militant sing asibu hairiba mafam sing asidagi takthokduna State Force amasung Central Force thambiu haina haijaduna lakhibane Adum oinama Kuki militant singna hairiba mafam sing asidagi maitai taba khul singda landarakpati lepa leitre
थासगी तांग तरा मरी द थौबाल डिस्ट्रिक्ट की सलुंगफम दा स्टेट फोर्स की खुद लई खिद्रबा थौबाल खुनौ दगी लाइसरम प्रेम सही तरा तरुक हाइरिबा खुलंगाकपा असिगी असिबा हक्सांग ngasi फावबा JSC अमदि इमुंग मनुंगी मियोइसिंगना लौदना लैरी थौदोक असिदा अतोपा खुलंगाकपा तरुक अमना पुलिसना फादुना थमलिबा असि कंडीशन अमत यावदना थादोरकदबनी हाइबा डिमांडा थौदोक असिगी मरी लैनना सेमकिबा JSC ना संगसिलिबा खोंजंग असिदा लैंगाकना सबसाबा पाउखुम पीदना लैबगी मायोक्ता लाक्लिबा डिसेंबर की तांग 23 की नुमिदांग पुंग 3 तगी डिसेंबर की तांग 19 की नुमिदांग पुंग 3 फावबा पुंग 20 की मणिपुर पुंबदा टोटल शटडाउन लाउथोखरे शटडाउन असिदा देवकर्मा अना लायंग अमदे नोंगमदा चंगदबा याद्रबा तंगाई फदबा सर्विस सिंगा मरी लैनबा थबक थौरम सिंगदी कोंसिलोय हाइरी चंगसिलिबा खोंजंग असिदा लमदम असिगी इमाइबेल सिंग अमदे CSO सिंगना सौगतपीदुना खोंजंग असे मपुंग फानबियु हाइना JSC की माइकैदगी अपील तौरकले हौखिबा डिसेंबर की तांग 13 सलुंगफमदा स्टेट फोर्स की खुद लैखिद्रबा लाइसम प्रेमन एलाइस प्रेम सही तरह थौबाल खुनौदगी असुंगलबा कैसु खंजद्रबा खुनगाकपा इनाउसी मागी हुजिक मागी असि हक्चांग लौद्रि अदुगा लोइना कोई खुनगाकपा तरुक मरा लेजद्रबा दुगुमबा खुनगाकपा तरुकनी अदुना मरा लेजद्रबा खुनगाकपा तरुक असि कंडीशन अमत यावदना JSC ना थादोपियु हाइदुना संसिनजरकिबा असुंगलबा खोंजंगसिंग असैदा सरकारना सबसाबा रेस्पॉन्स पीबीदबना मनम ओइरगा लाकिबा डिसेंबर की तांग 28 की नुमिदांग वाइरम पुंग 3 तगिना नोंगालकपा डिसेंबर की तांग 29 की नुमिदांग वाइरम पुंग 3 फावबा अपुनबा मणिपुर की ओइना शटडाउन JSC ना कौजरे असुंबा शटडाउन असिदा एसेंशियल आइटम सिंग मई सिंग नुसित देवकर्मा लोहों कैहोंग सिंग कोई कोंसिंजरोय लोइना असुंगलबा मणिपुर पुंबगी कौजरिबा शटडाउन असिदा लैबिबा CSO सिंग क्लब ऑर्गेनाइजेशन मैना पाइबी माइबेल सिंग पाइपुना मंगना शटडाउन असिबु मपुमाना सौगत बिउ हाइदुना JSC माइथुगी दगी मेदागी थोंगदा थासगी तांग 22 की नुमिदांग पुंग 3 अदवाइदा सखंगदबा मियोय अनिना थंगाल बाजार गे खालसा मेडिकोस मनाक्ता लैबा संगाई कंटिनेंटल गलीदा नुपी अनि यावना मियोय मरी फु सैखिबगी थौदोक्का मरी लैनना मियोय अनि पुलिसना फारे हाइरी फारबा मियोय अनि अदुदी मुतुम मंगाल मैतै चही 19 अमदे पुखरमबम नोंगपोक nganba सही 13 नि हाइरी मखोय अनिमक उरिपोक खाइदेम लेकाइदगिनि हाइरी लोइसिलकपदा मरुइबा पाउ अमुक हन्ना पिजरी म्यांमार बॉर्डर की मणिपुर रोमदा चंगसिलकलगा किलोमीटर 10 की मनुंगदा तारिबा म्यांमारी सिंगना आसाम राइफल्स तगी बॉर्डर पास लौरगा चंगबा याहन्नबा होम मिनिस्ट्रीना मणिपुर लेंगाक्ता खंगहलखरे लमलाई पुलिस स्टेशन कोनबा मैतै खुलसिंगदा कुकीलाल होबा सिंगना बोम अमदि अफबा मखल की खुलाई कया सिजिनदुना लंदारकपा लेप्त्रे अमदि थौबाल सलुंगफम की थौदोक्ता फाखिबा मियोय तरुक ngasi फावबा पुलिसना थादोक्तना लैबगी मायोक्ता थौदोक असिगा मरी लैनना सेमकिबा JSC ना पुंग 20 की टोटल शटडाउन लाउथोखरे हौजी फावबगी ISCOM न्यूज़ न पिजबा मणिपुरी पाव मतंग असिदा लोइजरे मिदेंग ताबिरिबा सिंगबो अमुकना खरुमजरी।